ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯒꯣꯄꯥꯜ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯒꯣꯄꯥꯜꯒꯤ ꯂꯣꯏꯅꯕꯤ ꯊꯔꯣꯁꯨ ꯆꯥꯗꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯌꯥꯡ ꯀꯪꯃꯟꯗꯅ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯍꯦꯟꯕ ꯀꯧꯔꯝꯃꯤ꯫ ꯍꯦꯟꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄꯪꯁꯨ ꯌꯥꯝꯅ ꯄꯪꯖꯩ꯫ ꯃꯈꯣꯏ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯇꯦꯛ ꯇꯦꯛ ꯐꯝꯂꯒ ꯏꯃꯨꯡ ꯑꯗꯨ ꯍꯤꯡꯂꯤꯕꯅꯤ꯫ ꯍꯣꯇꯦꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯣꯇꯦꯜ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩ꯫ ꯍꯦꯟꯕ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯩꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯨꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯒꯣꯄꯥꯜꯕꯨ ꯀꯧꯔꯛꯏ꯫ "ꯒꯣꯄꯥꯜ, ꯅꯪꯒꯤ ꯇꯟꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯅꯦꯍꯦ꯫ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯗꯤ ꯊꯥ ꯑꯃꯇꯪꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯊꯥ 2-3 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯃꯊꯣꯏꯗꯨ ꯐꯥꯎꯕꯗꯤ ꯄꯤꯈꯠꯂꯛꯎꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯅꯪꯒꯤꯁꯦ? ꯑꯇꯥꯕꯤ ꯑꯃꯗꯤ ꯍꯥꯏꯌꯨ ꯒꯣꯄꯥꯜ." ꯒꯣꯄꯥꯜꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯗꯤ ꯁꯦꯒꯥꯏꯕ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯕ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯍꯨꯃꯥꯡ ꯇꯥꯔꯛꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯂꯒ, "ꯇꯥꯗꯣ, ꯁꯥꯎꯕꯤꯅꯨ, ꯑꯩ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯤꯖꯔꯛꯑꯒꯦ꯫ ꯍꯟꯗꯛꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯕꯅꯤ ꯇꯥꯗꯣꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯗꯅ꯫ ꯑꯗꯣ ꯇꯥꯗꯣ, ꯉꯥꯏꯕꯒꯤ ꯉꯥꯏꯕꯤꯕ, ꯃꯇꯝ ꯈꯖꯤꯛꯇꯪ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯂꯩꯕꯨ ꯍꯥꯏꯔꯁꯨ ꯂꯩꯇꯦꯕꯨ ꯍꯥꯏꯔꯁꯨ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩꯒꯤꯕꯨꯗꯤ ꯏꯌꯥꯗ ꯌꯥꯏ, ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯌꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯤ ꯉꯥꯛꯅ ꯆꯠꯁꯤꯀꯣ ꯒꯣꯄꯥꯜ." "ꯑꯗꯣ ꯇꯥꯗꯣ, ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯈꯤꯕꯅ ꯆꯠꯊꯣꯛꯄ ꯁꯪꯈꯤꯗꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯤꯔꯛꯅꯕ ꯑꯩ ꯇꯧꯔꯒꯦ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯒꯣꯄꯥꯜ, ꯅꯪꯒꯤ ꯇꯟ ꯑꯗꯨꯕꯨ ꯂꯩꯔꯤꯕꯣ? ꯂꯩꯔꯗꯤꯅꯦ ꯂꯨꯄꯥ 50 ꯈꯛꯇꯒꯤ ꯄꯤꯔꯛꯑꯣ꯫ ꯏꯁꯨꯁꯤꯡ ꯂꯩꯍꯧꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯄꯨꯕꯤꯈꯤꯒꯦ." "ꯂꯩꯔꯤ ꯂꯩꯔꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ ꯇꯥꯗꯣ, ꯁꯤꯗ ꯐꯝꯕꯤꯌꯨ, ꯑꯩ ꯄꯤꯖꯔꯛꯀꯦ." ꯒꯣꯄꯥꯜꯗꯨ ꯇꯍꯥ ꯇꯍꯥ ꯀꯨꯜꯂꯒꯤ ꯇꯟ ꯑꯗꯨ ꯈꯕꯔ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯄꯤꯔꯛꯏ꯫ ꯀꯨꯜꯂꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤꯗ ꯂꯨꯄꯥ 50ꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯒꯣꯄꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯨꯜꯂꯅ ꯄꯩꯁꯥ ꯊꯧꯔꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯍꯦꯟꯕ ꯑꯃꯗꯤ ꯊꯔꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯊꯔꯣꯅ, "ꯐꯔꯦ, ꯍꯟꯗꯛꯇꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯈꯤꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯃꯤꯒꯤ ꯄꯩꯁꯥ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯣꯟꯗꯨꯅ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯦ. ꯃꯃꯥ, ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯇꯦꯠ ꯇꯦꯠ ꯐꯝꯕ ꯑꯁꯤꯅ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯕ ꯌꯥꯔꯔꯣꯏ. ꯌꯦꯡꯉꯨ, ꯑꯩ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯣꯏꯅ ꯌꯥꯎꯔꯒꯦ. ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯈꯣꯏ ꯋꯥꯃꯟꯈ꯭ꯔꯦꯅꯦ ꯃꯃꯥ. ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯇ꯭ꯔꯦ, ꯂꯥꯏꯔꯔꯦ, ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ. ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ." "ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯏꯆꯥꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ?" "ꯄꯥꯈꯠꯀꯅꯨꯅꯦ ꯅꯪꯕꯨ, ꯑꯩ ꯄꯨꯟꯁꯤꯒꯤ ꯍꯜꯂꯣꯏꯗꯕ ꯅꯠꯇꯦꯗꯅ꯫ ꯅꯣꯡꯃ ꯅꯤꯅꯤ, ꯊꯥ 1-2 ꯈꯛꯀꯤ ꯋꯥꯅꯤ ꯆꯠꯀꯗꯧꯔꯤꯕꯁꯤ." ꯍꯦꯟꯕꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯒꯣꯄꯥꯜꯅ ꯃꯊꯥ ꯁꯥꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯍꯦꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯕꯥ, ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ. ꯏꯃꯥ ꯕꯕꯥ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ. ꯍꯣꯇꯦꯜ ꯑꯁꯤꯅ ꯕꯕꯥꯒ ꯏꯃꯥꯒꯅ ꯐꯝꯃꯤ. ꯑꯩꯅ ꯈꯨꯜ ꯈꯨꯜꯗ ꯆꯠꯇꯨꯅ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯨꯒꯦ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯦ. ꯅꯆꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯕꯕꯥꯅ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯗꯣꯏꯅꯣ?" ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯃꯆꯥ ꯑꯁꯤꯅ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯒꯣꯄꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯤ꯫ ꯊꯔꯣ ꯀꯞꯂꯛꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯃꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯁꯤꯡ ꯈꯥꯏꯗꯕ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨ ꯈꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯟꯃꯤ 2 ꯂꯥꯛꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ꯫ "ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯇꯥꯗꯕ ꯇꯥꯍꯧꯔꯣ, ꯈꯪꯗꯕ ꯈꯪꯍꯧꯔꯣ. ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯄꯥꯎꯖꯦꯜ ꯑꯃ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ 15 ꯗꯒꯤꯅ
30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯃꯈꯣꯏ 5 ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯑꯣꯏꯅꯅꯕ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯁꯦꯟꯅꯅꯕ ꯏꯅꯤꯡꯊꯧꯅ ꯊꯤꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯈꯩ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯁꯦꯜꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯖꯒꯅꯤ꯫ ꯍꯦꯟꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯍꯧꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯋꯥꯖꯔꯛꯂꯦ꯫ ꯍꯣꯏꯗ, ꯑꯩ ꯍꯌꯦꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯝꯅ ꯆꯠꯂꯒꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯄꯣꯔꯤꯛꯂꯥꯏꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯄꯥꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯄꯣꯛꯂꯤꯕꯗꯤ? ꯅꯍꯥꯛꯀꯤ ꯅꯇꯥꯔꯣꯏꯁꯤꯡꯒ ꯅꯪꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯁꯦ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯏꯄꯥꯒꯤꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯪ ꯑꯃꯅ ꯑꯁꯣꯏ ꯑꯉꯥꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕꯗꯤ ꯏꯄꯥꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ? ꯌꯦꯡꯉꯣꯏ, ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯅꯍꯥꯛꯅ ꯂꯝ ꯌꯦꯡꯕ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯃꯁꯥ ꯐꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯂꯥꯟꯃꯤ 5 ꯈꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈꯟꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯔꯤꯛꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯏꯄꯥ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯔꯤꯕ ꯑꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ꯫ ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯩ ꯅꯨꯄꯤꯆꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯥꯡꯏ꯫ ꯍꯩ ꯁꯤꯡꯂꯕ ꯏꯁꯥ ꯉꯥꯛꯊꯣꯛꯆꯕꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯖꯩ, ꯑꯩ ꯂꯣꯏꯅ ꯍꯩꯖꯩ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯅꯪꯕꯨ꯫ ꯅꯪꯕꯨ ꯅꯃꯥꯅ ꯅꯧꯅ ꯑꯉꯥꯡ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯀꯦꯊꯣꯛꯅ ꯊꯝꯂꯛꯄꯅꯤ, ꯌꯣꯛꯂꯛꯄꯅꯤ꯫ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈ꯭ꯔꯕ꯫ ꯑꯗꯨꯅ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯅꯍꯥꯛ ꯑꯁꯦ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯎꯔꯤꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ꯫ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯁꯦ ꯉꯟꯅ ꯍꯧꯒꯠꯂꯨ꯫ ꯅꯍꯥꯛ ꯌꯥꯎꯅ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯂꯥꯟꯃꯤ 5 ꯈꯛ ꯈꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯄꯣꯔꯤꯛꯂꯥꯏꯗꯨ ꯊꯣꯛꯈꯤ꯫ ꯏꯔꯤꯛ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡꯁꯦ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯂꯥꯟꯃꯤ 5 ꯑꯗꯣ ꯃꯗꯨꯗꯤ ꯑꯩ ꯈꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ 5 ꯑꯗꯣ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ꯫ ꯏꯇꯥ ꯀꯣꯔꯧꯉꯥꯟꯕꯤ, ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯑꯩ ꯏꯇꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯈꯔ ꯂꯩꯔꯦ꯫ ꯀꯣꯔꯧꯉꯥꯟꯕꯤꯗꯨ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯣꯛꯃꯤ ꯇꯧꯔꯒ꯫ ꯏꯇꯥꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯔꯕꯒꯦ ꯍꯥꯏꯕꯤꯌꯨ ꯅꯇꯥꯗ꯫ ꯏꯇꯥ, ꯑꯩꯍꯥꯛ ꯏꯇꯥꯒ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯕꯨ ꯀꯧꯖꯕꯅꯤ꯫ ꯆꯪꯕꯤꯔꯛꯑꯣ ꯏꯇꯥ ꯑꯩꯒꯤ ꯀꯥꯁꯤꯗ꯫ ꯏꯇꯥ, ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯏꯇꯥ, ꯑꯇꯩ ꯅꯠꯇꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯦ ꯏꯇꯥ, ꯅꯇꯥ ꯑꯩꯍꯥꯛꯇꯤ ꯀꯌꯥ ꯄꯥꯝꯖꯗꯦꯗꯣ꯫ ꯃꯤꯑꯣꯏ 5ꯕꯨꯗꯤ ꯈꯜꯂꯒꯅꯤ, ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯃꯈꯣꯏ 5ꯗꯣ ꯀꯨꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯗꯅꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯇꯥꯒ ꯇꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯏꯇꯥ, ꯑꯗꯨꯗꯤ ꯈꯖꯤꯛ ꯂꯨꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯅꯕꯨ ꯀꯔꯤ ꯍꯦꯟꯅꯕꯨ ꯈꯪꯂꯨꯅꯤ? ꯏꯇꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ꯫ ꯃꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯏꯔꯤꯛꯅ ꯐꯠ ꯊꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯇꯧꯁꯦ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯤꯌꯨ, ꯑꯩꯁꯨ ꯈꯟꯒꯦ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯩꯒꯤ ꯏꯅꯥꯏ ꯏꯁꯦꯟ ꯑꯣꯏꯅ ꯊꯝꯕ ꯇꯁꯦꯡꯅ ꯑꯩ ꯄꯥꯝꯗꯦ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯏꯇꯥꯅ ꯁꯥꯎꯅꯤꯡꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯃꯁꯤꯗꯤ ꯈꯟꯅꯕ ꯋꯥꯅꯤ꯫ ꯑꯇꯩ ꯅꯠꯇꯦ, ꯁꯨꯝꯗꯧꯕꯅꯤ꯫ ꯏꯇꯥꯅ ꯍꯌꯦꯡꯁꯦ ꯃꯈꯣꯏ ꯃꯤꯑꯣꯏ 5 ꯈꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯃꯤꯑꯣꯏ 5 ꯈꯟꯕꯤꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯅꯦ ꯏꯇꯥꯅ ꯌꯥꯅꯤꯡꯗꯕ ꯃꯥꯏꯊꯣꯡ ꯎꯠꯄ ꯌꯥꯗꯦ꯫ ꯍꯔꯥꯎꯅ ꯂꯩꯕ ꯑꯣꯏꯅ ꯎꯍꯟꯒꯗꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ 5 ꯑꯗꯣ ꯐꯖꯅ ꯂꯩꯍꯜꯂꯝꯂꯒ ꯇꯞꯅ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯀꯗꯕꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯈꯜꯂꯝꯕ ꯑꯗꯨꯁꯨ ꯃꯗꯨꯃꯛꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯏꯔꯤꯛꯇꯤ ꯍꯌꯦꯡꯒꯤ ꯃꯇꯝ ꯑꯁꯤ ꯋꯥꯅ ꯉꯥꯏꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝꯅꯤ꯫ ꯍꯦꯟꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯁꯦꯒꯥꯏꯔꯕ ꯀꯥꯡꯈꯜ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯄꯣꯗꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫
ꯑꯩ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯁꯦ ꯋꯥꯗꯤ ꯋꯥꯖꯔꯦꯀꯣ. ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ. ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ, ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ. ꯎꯇꯨꯞ ꯑꯆꯧꯕ ꯑꯃꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ. ꯍꯦꯟꯕ ꯃꯆꯤꯟ ꯃꯌꯥ ꯐꯠꯐꯠ ꯁꯦꯡꯇꯣꯛꯂꯤ. ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯆꯥ ꯏꯄꯤꯛ ꯄꯤꯛꯈꯩ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯏ. ꯌꯥꯝ ꯈꯔ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯈꯠꯂꯒ ꯇꯟ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ. ꯍꯋꯥꯏ ꯈꯔ ꯇꯤꯡꯂꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯏꯟꯖꯥꯡ ꯑꯁꯦ ꯍꯥꯟꯅ ꯊꯣꯡꯒꯠꯂꯒꯦ, ꯑꯗꯨꯒ ꯇꯟꯁꯦ ꯑꯃꯨꯛ ꯍꯧꯔꯒꯦ. ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯅ ꯑꯁꯨꯝꯅ ꯊꯅꯝꯂꯕꯅꯤ. ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯔꯅꯤ, ꯋꯥꯁꯨ ꯋꯥꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯈꯥꯏꯗꯨꯅ ꯊꯝꯈꯤꯕ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯁꯤꯡ ꯑꯗꯨ ꯐꯖꯅ ꯀꯪꯕ ꯑꯣꯏꯗꯕꯅ ꯃꯩ ꯍꯧꯒꯠꯄ ꯃꯇꯝꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯤ. ꯍꯦꯟꯕ ꯃꯩ ꯆꯥꯛꯃꯟꯗꯕꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯉꯝꯗ꯭ꯔꯦꯗ, ꯀꯔꯤ ꯁꯤꯡꯅꯣ ꯆꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ. ꯅꯣꯡꯁꯤꯁꯨ ꯉꯥꯜꯂꯛꯇꯧꯔꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯦꯔꯥ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯉꯝꯅꯅꯕ ꯍꯧꯒꯠꯈꯤ. ꯉꯝꯗ꯭ꯔꯦꯗꯅ ꯇꯣꯛꯑ ꯂꯣꯏꯔꯦ. ꯍꯦꯟꯕꯗꯨ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯔꯒ ꯃꯩ ꯆꯥꯛꯅꯅꯕ ꯀꯟꯅ ꯃꯩ ꯍꯧꯒꯠꯂꯤ. ꯀꯣꯟꯅꯊꯪꯗ ꯃꯩ ꯑꯗꯨ ꯆꯥꯛꯈꯠꯂꯛꯂꯤ. ꯃꯩꯗꯨ ꯆꯥꯛꯄ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ. ꯏꯍꯦ, ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯍꯋꯥꯏ ꯑꯗꯨ ꯐꯠ ꯊꯥꯡꯀꯠꯂꯤ. ꯇꯟ ꯑꯗꯨ ꯍꯧꯅꯅꯕ ꯑꯃꯨꯛ ꯇꯧꯔꯤ. ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯅꯈꯤ. ꯍꯦꯟꯕ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯏ. ꯃꯤ ꯆꯠꯄ ꯍꯧꯅꯈ꯭ꯔꯦꯅꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯒꯦ. ꯍꯦꯟꯕꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯏ. ꯊꯔꯣ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯔꯒ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯏꯃꯥꯅ ꯁꯨꯝ ꯇꯧꯕ ꯌꯥꯕꯁꯤꯗ. ꯅꯠꯇꯦ, ꯅꯪꯕꯨ ꯉꯟꯇꯥꯅꯒ ꯍꯧꯒꯠꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯉꯛꯂꯦꯗꯀꯣ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯥꯍꯧ ꯉꯜꯂꯨ ꯀꯧꯕ ꯌꯥꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤꯗꯣ. ꯏꯃꯥ, ꯉꯔꯥꯡ ꯏꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯕꯨ ꯇꯥꯕꯤꯍꯧꯗ꯭ꯔꯕꯣ? ꯑꯩ ꯃꯗꯨꯒꯤ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤꯕꯅꯤ. ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯒꯦꯅ ꯇꯧꯔꯝꯃꯤꯅꯤ. ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯆꯠꯂꯣ, ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯆꯔꯣ, ꯏꯃꯥꯅ ꯇꯧꯍꯧꯔꯒꯦꯁꯦ. ꯑꯗꯣ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯤ ꯅꯪꯕꯣ? ꯈꯪꯗꯦ ꯏꯃꯥ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ. ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯁꯣꯏꯗꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯪꯏ. ꯑꯦ, ꯅꯪꯗꯤ ꯀꯃꯥꯏꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤ ꯁꯛꯀ ꯈꯪꯅꯕ꯭ꯔꯥꯕ? ꯈꯪꯅꯗꯦꯗ, ꯑꯩꯅ ꯁꯨꯝ ꯈꯟꯖꯕ. ꯏꯃꯥ, ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯌꯦꯡꯉꯨ, ꯁꯛ ꯑꯗꯨꯝ ꯐꯖꯕꯅꯤ. ꯁꯣꯏꯗꯅ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯥꯝꯃꯗꯕꯅꯤ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ. ꯍꯦꯟꯕꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯍꯥꯊꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯅꯤ. ꯂꯝꯕꯤ ꯑꯗꯨ ꯃꯤ ꯄꯥꯛ ꯆꯠꯅꯔꯝꯗꯦ. ꯍꯦꯟꯕ ꯃꯈꯣꯡꯅ ꯃꯇꯣꯝꯇ ꯁꯨꯝ ꯆꯠꯄ ꯑꯗꯨ ꯇꯟꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯤ. ꯑꯀꯣꯏꯕꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ. ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯍꯦꯟꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ. ꯇꯨꯡꯂꯣꯝꯗ ꯑꯔꯥꯞꯄꯗ ꯁꯟ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ. ꯍꯦꯟꯕ ꯇꯨꯡꯂꯣꯝꯗ ꯍꯟꯅ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯇꯦꯟ ꯃꯨꯁꯤ ꯊꯥꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯦꯟꯕꯅ ꯎꯔꯝꯃꯤ. ꯑꯁ, ꯑꯩꯅ ꯋꯥꯕꯁꯦ ꯏꯁꯣꯔꯅ ꯎꯕꯤꯔꯕ ꯃꯥꯜꯂꯤ. ꯑꯥꯗ ꯁꯟ ꯒꯥꯔꯤ ꯂꯥꯛꯏꯁꯦ, ꯑꯁꯤꯗ ꯍꯦꯛꯇ ꯇꯣꯡꯈꯠꯂꯒ ꯆꯠꯈ꯭ꯔꯒꯦ. ꯁꯟ ꯒꯥꯔꯤꯅ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯍꯦꯟꯕ ꯈꯧꯗꯦꯝꯂꯒ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯀꯧꯔꯛꯏ. ꯃꯥꯃ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ. ꯑꯩꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛꯇ ꯇꯣꯡꯖꯍꯧꯒꯦ. ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯕ. ꯑꯍꯜ ꯑꯅꯤ ꯑꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯅꯤꯛꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯏꯪꯕꯒ ꯐꯥꯎꯗ꯭ꯔꯕ꯭ꯔꯅꯦꯍꯦ? ꯂꯥꯛꯑꯣ, ꯇꯣꯡꯈꯠꯂꯛꯑꯣ ꯂꯥꯛꯑꯣ. ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯉꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯅ ꯄꯥꯎꯖꯦꯜꯂꯝꯕ ꯑꯗꯨꯒꯤꯗꯃꯛ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯅꯤ ꯅꯪꯕꯣ? ꯃꯥꯅꯤ, ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯠꯂꯤꯕꯅꯤ. ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯁꯤꯅ ꯍꯦꯟꯃꯟꯕꯅ ꯑꯩ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ. ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯄ, ꯆꯩꯔꯛꯄ ꯌꯥꯎꯔꯛꯂꯕꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧ, ꯁꯥꯎꯔꯨꯒꯅꯨ, ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ. ꯐꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯁꯨ ꯃꯗꯣ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯏꯀꯥꯏꯖꯔꯛꯂꯗꯕꯅꯤ. ꯍꯦꯟꯕꯗꯨ ꯅꯣꯛꯃꯤ ꯇꯥꯁꯤꯜꯂꯤ. ꯁꯟꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯐꯪꯗ꯭रिꯕ ꯐꯥꯎꯕ ꯍꯣꯠꯅꯕ ꯂꯦꯞꯂꯣꯏꯗꯕꯅꯤ. ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯀꯣꯅꯨꯡ ꯌꯧꯕ ꯎꯕꯗ ꯍꯦꯟꯕ ꯑꯗꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ. ꯍꯦꯟꯕꯕꯨ ꯊꯅꯝꯂꯒ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫
ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯦꯟꯕꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯪꯗꯕꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯟꯖꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯕꯅꯅꯤ꯫ ꯍꯦꯟꯕꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯈꯩ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯝꯕ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯔꯥ? ꯑꯩꯗꯤ ꯌꯥꯎꯕ ꯂꯥꯛꯄꯅꯤ, ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯂꯥꯛꯑꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯣ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯨꯄꯥ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ꯫ ꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯟꯕ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯉꯁꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯎꯕꯗ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯅꯨꯄꯥ, ꯁꯤꯗ ꯐꯝꯃꯨꯀꯣ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯏꯅꯤꯡꯊꯧꯒ ꯊꯣꯔꯛꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯍꯦꯟꯕ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯦꯟꯕ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯤꯔꯣꯜ ꯇꯧꯅꯔꯤ꯫ ꯍꯦꯟꯕ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯥꯃꯨꯛ ꯏꯇꯩ ꯇꯩꯕ ꯐꯤꯖꯣꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯡꯅꯔꯤꯕ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯦꯛ ꯃꯍꯥꯛꯀꯤ ꯃꯇꯥ ꯀꯣꯔꯧꯉꯥꯟꯕꯤꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯜ ꯈꯔꯁꯨ ꯂꯣꯏꯅꯔꯛꯏ꯫ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅ ꯑꯁꯨꯝꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯊꯣꯔꯛꯏ꯫ ꯉꯁꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯅꯈꯣꯏ ꯑꯩꯅ ꯋꯥꯍꯪ ꯑꯃꯃꯝ ꯍꯪꯒꯦ꯫ ꯃꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯈꯔ ꯈꯟꯒꯠꯀꯅꯤ꯫ ꯈꯟꯒꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯑꯃꯨꯛ ꯈꯟꯒꯠꯀꯅꯤ꯫ ꯈꯟꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯁꯨꯞꯅꯇꯒꯤ 5 ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯋꯥ ꯈꯔ ꯍꯪꯉꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅ ꯄꯥꯝꯖꯕ ꯃꯈꯣꯏ 10ꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅ ꯈꯜꯂꯕ ꯃꯈꯣꯏ 10 ꯑꯗꯨ ꯏꯔꯤꯛꯅ ꯑꯃꯨꯛ ꯅꯧꯅ ꯃꯍꯥꯛꯀꯤ ꯃꯇꯥ ꯀꯣꯔꯧꯉꯥꯟꯕꯤꯒ ꯂꯣꯏꯅꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯌꯥ ꯈꯣꯏꯗꯥꯕ ꯑꯃꯇꯦꯛ ꯌꯥꯎꯔꯝꯗꯦ꯫ ꯏꯔꯦꯛ ꯃꯃꯤꯠ ꯈꯔ ꯄꯩꯔꯞ ꯇꯧꯅ ꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯕ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ, ꯏꯇꯥ, ꯑꯁꯤ ꯅꯨꯄꯥꯁꯦ ꯈꯔ ꯄꯪꯕ ꯃꯥꯜꯂꯤ꯫ ꯑꯁꯤꯗꯤ ꯈꯜꯂꯣꯍꯦ, ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯅꯤꯌꯦ꯫ ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯅ ꯅꯨꯄꯥ ꯑꯁꯤ ꯈꯜꯂꯦ꯫ ꯃꯍꯥꯛ ꯑꯁꯤꯃꯗꯤ ꯑꯩꯅ ꯌꯥꯔꯤ, ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯕꯗ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯦꯟꯕꯗ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯗꯨ ꯍꯦꯟꯕꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯌꯨ꯫ ꯇꯝꯕ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ, ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯍꯥꯏꯌꯨ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯍꯦꯟꯕ ꯀꯧꯖꯩ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅ ꯊꯥꯔꯨ, ꯑꯄꯣꯛꯄꯒꯤꯅ ꯒꯣꯄꯥꯜ ꯀꯧꯖꯩ꯫ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 19ꯅꯤ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯒꯅ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯝꯗꯨꯅ ꯍꯤꯡꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯗꯨ ꯍꯦꯟꯕꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯃꯤ ꯐꯨꯕꯒ ꯍꯩꯕ꯭ꯔꯣ? ꯍꯥꯏꯕꯗꯤ ꯈꯨꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯟ ꯌꯥꯎꯕ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯤ? ꯃꯗꯨꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯍꯩꯖꯩ, ꯈꯪꯖꯩ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯤꯛꯄꯨ ꯉꯥꯛ ꯁꯦꯟꯅꯅꯕ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯑꯩ ꯉꯝꯒꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯂꯤ꯫ ꯏꯔꯤꯛꯅ ꯍꯦꯟꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯍꯦꯟꯕꯗ ꯍꯪꯈꯤꯕ ꯑꯗꯨꯃꯛ ꯃꯈꯣꯏ 4ꯗꯁꯨ ꯍꯪꯂꯝꯃꯤ꯫ ꯅꯈꯣꯏ 5ꯃꯛ ꯍꯌꯦꯡꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅ ꯆꯠꯄ ꯃꯇꯝꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯤꯛꯇꯨ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ, ꯏꯄꯥ, ꯏꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯏꯄꯥ, ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯉꯁꯤꯗꯒꯤ ꯑꯩꯅ ꯆꯠꯄꯗꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯃꯈꯣꯏ ꯂꯩꯔꯕꯅꯤꯅ ꯀꯔꯤꯃꯇ ꯍꯥꯏꯕꯤꯔꯛꯑꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏ ꯑꯗꯨ ꯇꯞꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ, ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗ꯫ ꯅꯍꯥꯛꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯃꯈꯣꯏ 5ꯗꯣ ꯉꯟꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯛ ꯀꯣꯅꯨꯡ ꯌꯧꯕꯒ ꯏꯔꯤꯛꯅ ꯃꯈꯣꯏ 5ꯗ ꯌꯦꯡꯂꯒ, ꯑꯣꯏ, ꯅꯈꯣꯏ 5ꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯠꯀꯅꯤ꯫ ꯅꯈꯣꯏ 5ꯃꯛꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯛꯎꯀꯣ꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯌꯦꯡꯅꯔꯒ ꯂꯩ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯅꯥꯏ ꯑꯃꯅ ꯃꯈꯣꯏ ꯃꯉꯥꯒꯤ ꯐꯤꯖꯣꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ ꯏꯔꯤꯛ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯒ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯀꯣꯔꯣꯡꯉꯥꯟꯕꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯃꯈꯣꯏ ꯃꯉꯥꯅ ꯏꯇꯨꯡꯗꯒ ꯏꯟꯅꯔꯛꯄꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯏꯇꯥ ꯍꯥꯊꯨꯈꯤꯔꯣꯏꯁꯦ ꯇꯞꯊꯈꯣꯀꯣ ꯑꯁꯥꯎꯕꯗꯣ ꯐꯥꯊꯈꯣ ꯀꯥꯟꯅꯗꯦ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯑꯃ ꯈꯜꯂꯒꯅꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯅꯒꯦꯗꯣ ꯑꯥꯗ ꯃꯤꯠ ꯈꯔ ꯈꯨꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯀꯧꯔꯒ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯃꯃꯤꯠ ꯈꯨꯔꯞ ꯇꯧꯕ ꯅꯨꯄꯥ ꯅꯍꯥꯛ ꯁꯤꯗ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯅꯥ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯕꯤꯔꯕꯅꯣ ꯑꯁꯤꯗ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯌꯣꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣ ꯆꯠꯂꯣ ꯅꯨꯄꯥ ꯑꯗꯨ ꯏꯔꯤꯛꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯏꯔꯤꯛ ꯃꯨꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯊꯨ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥ ꯏꯕꯦꯝꯃ ꯌꯣꯜꯍꯧꯔꯤꯕ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯐꯤ ꯁꯥꯅꯅꯕ ꯂꯪꯅꯤ ꯀꯔꯤ ꯃꯆꯨꯅꯣꯅꯦ ꯃꯆꯨ ꯀꯌꯥ ꯁꯨꯍꯧꯒꯦ ꯂꯪꯗꯨꯕꯣ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯀꯔꯤ ꯃꯆꯨ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯍꯪꯖꯔꯨꯆꯣꯔꯥ ꯏꯔꯤꯛꯇꯣ ꯃꯔꯩ ꯇꯧꯕ ꯌꯥꯔꯦ ꯈꯪꯂꯗꯨꯅ ꯃꯔꯩ ꯇꯧꯐꯝ ꯏꯆꯥ ꯆꯥꯗꯅ ꯁꯥꯎꯒꯠꯂꯛꯏ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ 2-3 ꯊꯣꯛꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯇꯝꯁꯦ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯍꯥꯛꯀꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯁꯅꯥ ꯏꯕꯦꯝꯃꯅ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕꯗꯨꯗ ꯑꯗꯨꯈꯛ ꯌꯦꯡꯖꯔꯨꯕꯅꯤ ꯃꯆꯨ ꯀꯔꯤꯅೋ ꯌꯦꯡꯂꯛꯑꯣꯅ ꯍꯥꯏꯕꯤꯔꯕꯗꯤ ꯌꯦꯡꯂꯛꯂꯝꯒꯗꯕꯅꯤ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯁꯤꯔꯣ ꯍꯥꯏꯔꯁꯨ ꯑꯩꯅ ꯍꯥꯏꯔꯕꯅꯤꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯏꯇꯥ ꯀꯣꯔꯣꯡꯉꯥꯟꯕꯤ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯦ ꯈꯪꯒꯅꯤ ꯏꯔꯤꯛ ꯁꯥꯎꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ ꯅꯤꯡꯊꯧꯗꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯏꯔꯤꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯂꯝꯕꯗꯨ ꯇꯣꯛꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯤꯛꯅ ꯃꯔꯩ ꯇꯧꯗꯨꯅ ꯃꯥꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯊꯝꯂꯝꯕ ꯃꯤꯑꯣꯏ 4 ꯑꯃꯗꯤ ꯅꯝꯗꯅ ꯂꯩꯍꯜꯂꯝꯗꯦ ꯍꯧꯖꯤꯛ ꯍꯦꯟꯕ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅ ꯍꯦꯟꯕꯕꯨ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯀꯧꯍꯜꯂꯨꯏ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯊꯥꯗꯨꯅ ꯍꯦꯟꯕ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯥꯛꯆꯔꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯦꯟꯕ ꯅꯍꯥꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯦ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯑꯁꯦ ꯁꯤꯟꯅꯔꯕꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯕ ꯀꯧꯈ꯭ꯔꯒꯦ ꯅꯈꯣꯏ ꯄꯨꯟꯅ ꯂꯩ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯁꯦꯟꯅꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ ꯅꯪꯅ ꯃꯁꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯍꯦꯟꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯔꯤꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯈꯔ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ ꯍꯦꯟꯕ ꯇꯨꯃꯤꯟꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯏ ꯏꯇꯥ ꯑꯩꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯂꯩꯍꯧꯔꯤꯕ ꯑꯃꯁꯤꯗꯤꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯊꯝꯕꯤꯈꯤꯁꯦ ꯃꯍꯥꯛꯁꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯍꯣꯏ ꯏꯇꯥ ꯑꯩꯗꯤꯅꯦ ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯈꯪꯉꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅꯅꯦ ꯐꯖꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯃꯁꯥꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯁꯦ ꯍꯥꯏꯕꯕꯨ ꯏꯇꯥꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯑꯩꯒꯤꯗꯤ ꯏꯇꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯦ ꯑꯗꯣ ꯏꯇꯥ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗ ꯆꯠꯂꯨꯁꯦ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕ ꯁꯥꯒꯦ ꯅꯨꯄꯥ ꯑꯁꯦ ꯏꯔꯣꯏꯕ ꯍꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯇꯧꯕꯅꯤ ꯂꯥꯛꯅꯁꯦ ꯏꯇꯥ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯟꯕꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯈꯪꯂꯝꯃꯤ ꯐꯔꯦ ꯑꯩꯕꯨ ꯏꯔꯣꯏꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯕꯅꯤꯅ ꯑꯩꯅ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯁꯤꯜꯂꯒꯦ ꯇꯁꯦꯡꯅꯃꯛ ꯍꯦꯟꯕ ꯏꯔꯣꯏꯕ ꯍꯩꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯏꯔꯤꯛꯄꯨ ꯃꯥꯅ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯂꯣꯟꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯏꯔꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯒ ꯊꯣꯛꯂꯛꯂꯤ ꯍꯦꯟꯕꯁꯨ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ 1-2ꯁꯨ ꯆꯪꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯥ ꯅꯈꯣꯏ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯀꯅꯨ ꯑꯩꯒꯤ ꯏꯇꯥ ꯅꯨꯄꯤꯖꯥ ꯏꯅꯥꯏ ꯈꯔ ꯑꯁꯤꯒ ꯏꯕꯨꯡ ꯍꯦꯟꯕꯒ ꯑꯩꯈꯣꯏ ꯈꯔꯗꯪ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯒꯦ ꯅꯈꯣꯏ ꯏꯟꯅꯔꯛꯀꯅꯨꯀꯣ ꯏꯔꯤꯛꯀꯤ ꯋꯥ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯜ ꯈꯔ ꯑꯗꯨ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯔꯤꯛ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯡꯗ ꯂꯤꯟ ꯑꯃꯈꯛ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯔꯤꯛꯇꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ
Kaino ita, aigi khongse kaino ma yele. Ita, ai bum da kan biyo. Ima, ayo, ima, ma, sidi linni. Kamai tau doiba sidi. Ai ma, sidi kamai tau ni. Ibung henba, amda lak biyo. Ita iriki khongsida lina chauba mana kangit yesan kre. Henba jangsilak tuna iriki makhong na yesiliba lin ado tapna khulai thuna lauthoi. Irik di masado pakhat pa henman kibana wantha kirami. Irik na wakhal tarak pa mikupta di konungda lairami. Mahaki manakta mapaning thau. Mata korongan bi amadi henba su lairami. Ipagi bema, na wakhal tarabro. Yengoi, aina haidra. Koi chachakan. Chatlabasu mioi khara loina ko haidan. Yengu, nangbu nabung henbana kanbirakpani. Nabung ase yauramdrabadi mahu pubalina chiktuna. Ichagi pibam kari oiramgani. Irik henbada yengdai. Henba no fet tawna leptuna mangonda yengduna lairami. Irik na han makai kari su khalludabani. Adubu ngasi mapagi wahai khara aduna henbabu nungsiraklammi. Ipa ningthaugi apamba pumba nachana ngasidagi tawragani. Ipana yaningdaba thabak amata tawkhrara. Nachana wakhal thenbi oiruri matam khara asida. Ibung henbabu aina mafam asida laitanaba thabak kaya ama siluri. Ibunggi chamjaba na taw aduda nachal ngasidi maithiri. Henba, ay ngasidi peli. Ngasigi numit asidabu ay nangayjaragani. Yengoi, nahaki apamba bumba ay ngonda hai. Ay napigani. Ay git hawai ase oirabasu. Chingdaba laytana pithokani. Henba ngayhak tumina wakhal khanduna lay. Irik na oina fat hairai. Ipaning thau, ay gidi, ay na apamba bor piraroidra. Nangi bukari layriba. Pumnamak ase, nangi ngaktani. Hayuni, ibung henbabu nacha aigi bor oina pinabiro ipaning thau. Henba irikta yenglai. Puriklai hauna nokthorei aduga harauna. Ipa khangle ipa khangle. Henba nangi nafamda aigi icha amatta pokjabi irik ase nafamda sinarabani ko. Nakhoi anibu aina chauna luhongbigani. Irik to momo nokjarei. Matam kuina sangna chahi kaya ama waduna talaklaba henbagi imu irik ka thengnarubadagi nungayai-faba oiki. Irik su ningthau macha oibagi napal kaba ado henbaga thengnaruba amadi lin aduna mahakpu chikke tauba aduda henbana kanbikhiba mapa ningthauna pendabadagi haikiba wahai khara maduna irik wakhal taraki. Khudong thiba nangdringai wakhal tarudrabaso masada khudong thiba nanglaba matungda irik wakhal taraklami. Mamangai gi matamni khangpoksang amada ahal oiraba matai manau ani khak yamna nungsinana lairamni. Makhoi anigi ni haibada kanasu laite machasu yauramde. Laikai gi miyoi singna abok pisak amadi ipu ibo halbu yamna nungsibirami. Ahal ani aduna so angang singbo yamna luna jana tawrami. Nongmagi numit amadane abok pisak amadi ipu ibo halga loinana kaithel macha lairiba adomda insang laiba thoraklami. Cycle hambar aduda makhoi ani to tongduna lai. Ipu ibo haldo cycle thauna biri machai amasu chingli. Maningdagi abok pisakna khonjel haurap tauna. Hai, hanuba, nupa nangbu khara thaknadi yare haimi. Kadai, ay amukta chingge birido. Ish, nangi cycle hambar sina marona ma. Lambi yesidane, ay tahoba tare. Hanubi, nganganu yare. Nangsu tumina tong, tahaudanaba. Aigi purit sida kanne hekta pai. Se, biri se. Nang amuk singjaro. Ado, horen mamna thengna di halakumsiko. Aigi hambargi dynamo se. Nga alu haiba iya yadre. Hallingai dadi onthok phajana ngan khrapon. O adubo haiba. Ahanba malai se haiba ngananaba nangbo. Likna marola mali iba. Nate, aikhoi gi icha ama isu ama leiba nate. Sidabu karida likningai oirike. Hanubi, nangna khangba nate ko. Aina likliba se. Ataigi nate maram leine nangbo. Kari marambu lairiba hayune tasine. Aikhoi gi budi kanasu laitre. Aduna ne aina icha amadi yoke khalliba. Hanubi adu ngakna biri adu phat hundokraga. Kari hanu thangsida kadaidagi angang amu yoki gadawriba. Aina hainaba loikhraban nongma chatlusi aigi marup hoida. Kaithel macha adu yaure ibohaldu cycle adu phat khami bisakna. Yare. Karino tapna khamba yadro. Ish, hanu thangda kai kandabda ngausinnaradana. Makhoi matai manau adu ubada kaithel pambi singna kaurei.
ꯑꯕꯣꯛ ꯄꯤꯁꯛꯀ ꯏꯄꯨ ꯏꯕꯣꯍꯜꯒꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯥꯟꯅꯅ ꯂꯥꯛꯈ꯭ꯔꯦꯗ ꯏꯄꯨ ꯏꯕꯣꯍꯜꯒꯤ ꯐꯩꯖꯣꯝꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤ ꯑꯕꯣꯛ ꯄꯤꯁꯛꯅ ꯐꯖꯅ ꯁꯨꯊꯔꯕ ꯃꯥꯜꯂꯤ ꯍꯩ ꯑꯉꯥꯡꯁꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯏꯕꯦꯝꯃ ꯇꯊꯣꯠꯂꯩ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯂꯩꯔꯤꯕꯣ ꯂꯩꯔꯤꯌꯦ ꯃꯥꯃ ꯉꯥꯟꯊꯛꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯃꯤꯅ ꯂꯩꯕ ꯂꯥꯛꯄꯁꯦ ꯃꯥꯃꯒꯤ ꯍꯦꯛꯇ ꯇꯣꯈꯥꯏꯅ ꯈꯥꯛꯂꯒ ꯊꯝꯂꯕꯅꯤ ꯑꯩꯅ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯤꯅ ꯂꯩꯈꯤꯕꯗ ꯃꯥꯃꯒꯤ ꯂꯩꯍꯧꯔꯣꯏꯗꯧꯔꯤꯕꯅꯤ ꯅꯪ ꯃꯥꯃꯒꯤꯗꯤꯅꯦ ꯑꯁꯤ ꯋꯥꯠꯄ ꯌꯥꯄꯣꯠꯇꯦ ꯅꯨꯡꯇꯤꯒꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯑꯁꯤꯒꯤ ꯍꯋꯥꯏ ꯑꯁꯤꯕꯨ ꯀꯌꯥꯅꯣ ꯏꯅꯦ ꯃꯈꯥꯏꯅꯦ ꯏꯅꯦꯅ ꯀꯌꯥꯅꯣ ꯍꯦꯛꯇ ꯄꯤꯕꯤꯔꯝꯃꯨ ꯍꯣꯏ ꯑꯗꯣ ꯑꯩꯕꯨ ꯕꯤꯔꯤ ꯃꯄꯨꯟꯁꯤꯃꯗꯤ ꯂꯩꯅꯤꯡꯈ꯭ꯔꯦꯗ ꯅꯪ ꯃꯥꯃꯁꯤꯕꯨ ꯀꯌꯥꯕꯨ ꯌꯥꯎꯔꯛꯂꯤꯕꯖꯥꯠꯅꯣ ꯕꯤꯔꯤꯗꯤ ꯌꯨꯝꯗꯁꯨ ꯑꯔꯩꯕ ꯂꯩꯍꯧꯔꯕꯅꯤ ꯂꯩꯕꯕꯨꯗꯤ ꯂꯩꯍꯧꯔꯤ ꯍꯣꯏꯗ ꯌꯥꯔꯦꯗ ꯑꯍꯜ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯂꯦ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯍꯅꯨꯕꯥ ꯅꯪꯕꯨ ꯅꯪꯒꯤ ꯗꯥꯏꯅꯥꯃꯣꯗꯣ ꯊꯥꯜꯂꯨꯅꯦ ꯃꯝꯁꯤꯜꯂꯛꯑꯦ ꯑꯩꯗꯤ ꯃꯤꯠꯁꯦ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯊꯥꯅꯅꯕ ꯇꯧꯔꯤꯅꯤꯅꯦ ꯃꯁꯤꯒꯤ ꯗꯥꯏꯅꯥꯃꯣꯁꯤꯁꯨꯅꯦ ꯉꯥꯜꯂꯨ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯈꯤꯗꯔꯦ ꯏꯕꯣꯍꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯅ ꯁꯦꯝꯃꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯉꯥꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯄꯨꯗꯣꯟ ꯑꯗꯨ ꯃꯩ ꯆꯨꯈꯠꯂꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯉꯥꯜ ꯑꯗꯨꯗ ꯃꯩꯇꯥꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯩꯁꯥ ꯄꯥꯔꯤ ꯏꯔꯗꯨꯅ ꯉꯁꯤ ꯑꯁꯤ ꯁꯤ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯗ ꯂꯨꯄꯥ 15 ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯍꯅꯨꯕꯤ ꯀꯗꯥꯏ ꯀꯣꯟ ꯑꯇꯠꯄ ꯀꯣꯟꯇꯠ ꯑꯗꯨ ꯄꯤꯔꯛꯑꯣ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯕꯤꯔꯤ ꯊꯛꯅꯤꯡꯉꯤ ꯕꯤꯔꯤ ꯂꯩꯇ꯭ꯔꯦ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯉꯁꯥꯏꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯅꯨꯕ ꯅꯪꯕꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯁꯣꯝꯗ ꯄꯩꯁꯥꯗꯤ ꯏꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯄꯨꯔꯛꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯊꯣꯛꯈ꯭ꯔꯦ ꯃꯈꯨꯠꯇ ꯃꯅꯥ ꯑꯀꯪꯕ ꯀꯩꯅꯣ ꯈꯔ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯃꯈꯨꯠꯇ ꯀꯨꯁꯨꯞ ꯀꯨꯞꯅ ꯅꯣꯠꯈꯥꯏꯔꯒ ꯀꯣꯟꯇꯠ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯏꯁꯤꯡ ꯈꯔ ꯋꯥꯎꯔꯤ ꯆꯥꯏꯁꯤꯜꯂꯒ ꯃꯩ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯀꯠꯈ꯭ꯔꯦ ꯄꯤꯁꯛꯅ ꯆꯥꯛ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯀꯣꯟꯇꯠꯇꯒꯤ ꯉꯁꯥꯏ ꯃꯥꯅ ꯍꯥꯞꯈꯤꯕ ꯍꯤꯗꯥꯛ ꯃꯅꯥ ꯁꯦꯝꯈꯤꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯂꯒ ꯊꯝꯃꯤ ꯏꯕꯣꯍꯜꯅ ꯃꯅꯥ ꯑꯀꯪꯕ ꯑꯃ ꯄꯨꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯁꯦꯝꯈꯤꯕ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯩ ꯆꯝꯈꯠꯇꯨꯅ ꯊꯛꯏ ꯃꯥꯅ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯆꯪꯅ ꯁꯦꯝꯂꯤꯕ ꯑꯗꯨ ꯕꯤꯔꯤꯅꯤ ꯍꯅꯨꯕꯤ ꯍꯤꯗꯥꯛ ꯂꯩꯔꯤꯕ꯭ꯔꯣ ꯉꯁꯤꯗꯤꯅꯦ ꯃꯗꯨ ꯆꯥꯅꯤꯡꯉꯛꯏꯅꯦ ꯅꯪꯕꯣ ꯑꯣ ꯂꯩꯌꯦ ꯂꯣꯏꯒꯗꯧꯔꯦ ꯍꯌꯦꯡ ꯈꯔ ꯁꯦꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯆꯔꯨ ꯎꯇꯤ ꯆꯥꯁꯤꯔꯥ ꯏꯁ ꯃꯗꯨꯗ ꯍꯥꯞꯅꯅꯕ ꯃꯌꯥꯟ ꯇꯨꯌꯥꯟꯒ ꯂꯩꯇꯦꯀꯣ ꯑꯅꯤꯗꯨ ꯋꯥ ꯆꯕꯦꯡ ꯉꯥꯡꯉꯤ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯤ ꯄꯤꯁꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯏꯍꯦ ꯏꯁꯨꯁꯥ ꯅꯈꯣꯏꯕꯨ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯕ꯭ꯔꯣ ꯑꯧꯕꯨꯕꯣ ꯁꯥꯟꯅꯩꯅꯦ ꯑꯗꯣ ꯏꯕꯣ ꯅꯪ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯍꯩꯕ꯭ꯔꯥ ꯍꯩꯔꯗꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯩ ꯀꯔꯤꯒꯤ ꯍꯩꯇꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝꯅ ꯁꯥꯟꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯋꯥ ꯑꯗꯨꯗꯒꯤ ꯃꯁꯥ ꯈꯔ ꯄꯤꯛꯄ ꯃꯁꯥ ナꯟꯕ ꯑꯃ ꯊꯨꯗꯦꯛꯏ ꯃꯈꯨꯠꯇ ꯎꯠ ꯈꯔ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟ ꯁꯦꯡꯉꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯔꯤ ꯄꯤꯁꯛ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯊꯣꯛꯏ ꯁꯨꯃꯥꯡ ꯄꯥꯛꯈ꯭ꯔꯕ ꯑꯗꯨ ꯊꯨꯡꯅꯅꯕ ꯃꯁꯥ ꯅꯥꯟꯅ ꯇꯩꯔꯤ ꯋꯥꯏꯔꯝ ꯇꯩꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯔꯨ ꯂꯨꯔꯨꯅꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯏ ꯏꯕꯣꯍꯜꯗꯨ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯡꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯉꯥꯡꯁꯥ ꯂꯥꯎꯅꯦ ꯏꯄꯨ ꯋꯥ ꯍꯥꯏꯒꯦꯅꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯐꯝꯃꯤ ꯌꯦꯡꯉꯣꯏ ꯂꯝꯇꯥ ꯊꯥꯅꯤ ꯅꯣꯏꯕꯨ ꯌꯥꯎꯁꯪꯒ ꯁꯥꯔꯣꯏꯗ꯭ꯔꯣ ꯁꯥꯗꯣꯏꯅꯤ ꯏꯄꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯒꯅꯦ ꯁꯦꯜ ꯈꯥꯏꯕ ꯆꯠꯄꯗ ꯇꯣꯈꯥꯏ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯄꯨꯟꯗꯕ ꯁꯥꯔꯒ ꯆꯠꯇꯣꯏꯅꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯅꯅꯕ ꯑꯗꯣ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁꯥꯕꯤꯌꯨꯀꯣ ꯁꯥꯒꯦ ꯏꯄꯨ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯟꯅꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯟꯈ꯭ರೆ ꯄꯤꯁꯛꯁꯨ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯕꯥꯔꯇꯤꯟꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃ ꯁꯣꯛꯂꯛꯇꯨꯅ ꯂꯥꯛꯏ ꯇꯨꯂꯁꯤꯕꯣꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯏꯁꯤꯡ ꯈꯤꯛꯇꯣꯛꯏ ꯑꯗꯨꯒ ꯃꯁꯥꯁꯤꯡꯗ ꯑꯃꯨꯛ ꯅꯥꯟꯊꯩ ꯏꯃꯨꯡ ꯆꯪꯗꯨꯅ ꯆꯟꯗꯣꯟ ꯂꯨꯕꯥꯛ ꯄꯨꯊꯣꯔꯛꯇꯨꯅ ꯆꯟꯗꯣꯟ ꯁꯥꯡꯅ ꯊꯤꯜꯂꯤ ꯍꯅꯨꯕꯤ ꯅꯪꯁꯦ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ
ꯅꯁꯥꯗꯤ ꯐꯅ ꯌꯥꯝꯅ ꯅꯥꯟꯖꯔꯤꯅꯦꯍꯦ. ꯑꯣ, ꯏꯁꯥ ꯅꯥꯟꯅ ꯂꯩꯕꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯌꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯏꯕꯣꯍꯜꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯒ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯀꯧꯅꯥꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯏ. ꯑꯗꯨꯒ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ, ꯁꯥꯕ ꯍꯧꯔꯨꯔꯕ ꯀꯧꯅꯥ ꯐꯛ ꯑꯗꯨ ꯁꯥꯅꯅꯕ ꯄꯨꯊꯣꯔꯛꯏ. ꯏꯕꯣꯍꯜ ꯑꯗꯨ ꯐꯛ ꯁꯥꯅ ꯁꯥꯅ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯉꯪꯂꯤ. ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯂꯥꯛꯇꯨꯅ ꯏꯕꯣꯍꯜꯗ ꯀꯧꯔꯛꯏ. "ꯏꯄꯨ, ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒ ꯂꯥꯛꯈꯤꯕ꯭ꯔꯣ? ꯉꯁꯥꯏ ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ." "ꯂꯥꯛꯈꯤꯕꯅꯤ. ꯃꯅꯤꯡ ꯑꯁꯤꯗ ꯌꯦꯡꯉꯨ, ꯆꯣ. ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯅꯅꯦ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯈꯤꯕꯅꯤ." ꯃꯧ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ. ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯗꯨꯅ ꯂꯥꯛꯏ. "ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯑꯣꯟꯊꯣꯛꯅ ꯍꯦꯟꯈ꯭ꯔꯦ. ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯈꯔ ꯌꯥꯎ ꯍꯥꯏꯔꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯥꯟꯅꯗꯣꯏꯒꯤꯗ ꯇꯧꯗꯨꯅ ꯂꯩ." ꯑꯉꯥꯡ ꯑꯗꯨ ꯉꯥꯡꯗꯨꯅ ꯐꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯏꯕꯣꯍꯜꯗꯤ ꯎꯏ, ꯀꯔꯤꯁꯨꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ. "ꯈꯨꯔꯥ, ꯏꯟꯗꯣꯟ ꯏꯕꯦꯝꯃꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" ꯂꯩꯈꯤꯕꯅꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯁꯤꯡꯂꯨꯞꯀꯤ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄꯅꯤ." "ꯄꯩꯁꯥꯕꯨ ꯀꯌꯥꯅꯣꯅꯦ?" "ꯈꯨꯔꯥ, ꯍꯥꯟꯅꯗꯒꯤ ꯍꯟꯗꯛꯅ ꯈꯔ ꯍꯦꯟꯒꯠꯂꯦ. ꯂꯨꯄꯥ 2.5 ꯏꯃꯨꯡ ꯆꯪꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤ. "ꯃꯤꯒꯤꯗꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕꯅꯣ. ꯃꯃꯧ ꯃꯆꯥ ꯃꯁꯨ ꯂꯩꯇꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩ. ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯕ. ꯀꯥꯟꯅꯗꯦꯗ. ꯑꯩ ꯃꯔꯨꯞ ꯃꯅꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯗꯣ ꯑꯩ ꯉꯝꯃꯔꯣꯏ. ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯦ. ꯍꯣꯔꯦꯟꯃꯛ ꯆꯠꯀꯦ ꯑꯩ. ꯏꯆꯥꯗꯣ ꯑꯃꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ." ꯑꯍꯜ ꯑꯣꯏꯔꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯄꯤꯁꯛ, ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕꯤ, ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯤ. ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯤꯁꯛꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯉꯥꯡ ꯑꯃ ꯌꯣꯛꯁꯤ ꯍꯥꯏꯅ. ꯏꯕꯣꯍꯜꯅ ꯑꯔꯤꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯔꯝꯗꯦ. ꯑꯔꯦꯝꯕꯗ ꯃꯤꯒꯤ ꯃꯆꯥꯗ ꯆꯥꯕ ꯊꯛꯄ ꯋꯥꯏ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ. ꯍꯧꯖꯤꯛꯇꯗ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯃꯁꯨꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯤꯁꯛꯀ ꯏꯕꯣꯍꯜꯒꯗꯣ ꯃꯇꯥꯎ ꯃꯅꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ. ꯃꯅꯤꯇꯣꯟ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ. ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯥꯌꯥꯝ ꯄꯣꯛꯄ ꯏꯃꯨꯡꯅꯤ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ. ꯅꯨꯄꯤꯅ 4ꯅꯤ. ꯄꯨꯂꯞ ꯄꯨꯟꯅ ꯃꯆꯥ 10ꯅꯤ. ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯇꯣꯟꯗꯤ ꯏꯕꯣꯍꯜꯗ ꯃꯆꯥ ꯑꯃ ꯌꯣꯛꯆꯔꯣ ꯍꯥꯏꯅ ꯄꯤꯔꯕꯅꯤ. ꯏꯕꯣꯍꯜꯅ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯌꯥꯈꯤꯗꯕꯅꯤ. ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯥ ꯂꯧꯕ ꯂꯥꯛꯂꯤ. ꯃꯈꯣꯏ ꯎꯕꯗ ꯍꯔꯥꯎ ꯃꯅꯤꯇꯣꯟꯅ ꯀꯧꯖꯔꯛꯂꯝꯃꯤ. "ꯏꯇꯥꯎ ꯏꯕꯣꯍꯜ, ꯅꯍꯥꯛ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯁ, ꯏꯕꯦꯝꯃ ꯄꯤꯁꯛ, ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯗꯅ. ꯂꯥꯛꯑꯣ ꯆꯪꯉꯣ. ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯁꯣꯝꯗ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯣ? ꯀꯔꯤ ꯑꯔꯨꯕ ꯃꯔꯝꯒ ꯂꯩꯔꯒꯦ?" "ꯃꯅꯤꯇꯣꯟ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯈꯪꯗ꯭ꯔꯤ, ꯅꯍꯥꯟꯋꯥꯏ ꯍꯥꯏꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯤꯗ ꯇꯠꯈꯩ ꯌꯥꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯗ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕ ꯑꯁꯤꯗ ꯑꯩꯁꯨ ꯏꯆꯥ ꯏꯃꯧ ꯎꯅꯤꯡꯂꯛꯂꯤ. ꯏꯁꯨꯒꯥꯏꯗꯨ ꯄꯝꯅꯤꯡꯂꯛꯂꯤ. ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯀꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯄꯤꯕꯨ ꯄꯤꯕꯤꯒꯗ꯭ꯔꯥ ꯈꯪꯗꯦ. ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯆꯥꯎꯔꯛꯂꯕꯅꯤꯅ ꯌꯥꯕꯕꯨꯗꯤ ꯌꯥꯅꯤꯡꯂꯔꯣꯏ ꯈꯪ. ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ." ꯃꯅꯤꯇꯣꯟ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ. "ꯍꯦꯔ ꯏꯕꯣꯍꯜ, ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪꯒꯤ ꯅꯇꯥꯎ ꯃꯅꯤꯇꯣꯟꯅꯤꯅꯦ. ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯃꯔꯨꯞꯇꯨꯅꯤ ꯀꯔꯤꯅꯣ. ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥ ꯉꯥꯛꯇꯅꯤꯅꯦ." ꯄꯤꯁꯛꯇꯨ ꯃꯣꯃꯣꯟ ꯅꯣꯛꯅ, "ꯑꯩꯗꯤ ꯉꯁꯤ ꯍꯦꯛꯇ ꯄꯨꯖꯈ꯭ꯔꯒꯦ. ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯒꯦ? ꯑꯃꯠꯇꯕꯨ ꯎꯗꯦꯗ." ꯂꯩꯌꯦ. ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯔꯝꯒꯅꯤ." ꯍꯥꯏꯅꯔꯤꯉꯩꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯅꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯄꯨꯄꯨ, ꯑꯩꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦ. ꯃꯃꯥꯅ ꯆꯠꯅꯤ ꯍꯥꯏꯌꯦ. ꯑꯗꯣ ꯑꯩ ꯑꯥꯗ ꯁꯥꯟꯅꯕ ꯑꯩꯒꯤ ꯁꯥꯃꯨ ꯃꯆꯥ ꯁꯥꯕꯤꯌꯨꯀꯣ ꯄꯨꯄꯨ. ꯑꯗꯨꯒꯅꯦ ꯀꯩꯅꯣꯒ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯃꯆꯥꯒ ꯁꯥꯕꯤꯌꯨꯀꯣ ꯄꯨꯄꯨ." "ꯍꯣꯏ. ꯍꯣꯔꯦꯟ ꯁꯥꯕꯤꯒꯦ. ꯑꯗꯨꯗꯤ ꯄꯨꯄꯨ, ꯑꯩ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯄꯤꯎꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ. ꯃꯅꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯆꯥꯎꯕꯗꯨ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯔꯛꯏ. ꯃꯅꯤꯇꯣꯟꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯌꯦꯡꯉꯨꯇꯨ. ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅꯤ. ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯃꯈꯣꯏꯗ ꯂꯩꯔꯗꯕꯅꯤ. ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯀꯣ." ꯆꯥꯎꯕꯅ, "ꯕꯕꯥ, ꯀꯩꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" "ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯡꯁꯤꯌꯦ. ꯅꯨꯡꯁꯤꯕ ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ. ꯃꯁꯤꯗꯗꯤ
ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯅꯠꯇꯦ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯄꯤꯁꯛꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯟꯅ ꯂꯨꯅ ꯆꯥꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯕꯣꯍꯜꯅꯁꯨ ꯅꯨꯡꯁꯤꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯅꯤꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯎꯕꯗꯨ ꯑꯍꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗ ꯌꯥꯔꯝꯃꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯂꯤ ꯆꯥꯎꯕ ꯄꯤꯁꯛ ꯑꯃꯗꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯆꯥꯎꯕꯕꯨ ꯄꯤꯁꯛ ꯑꯃꯗꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯆꯥꯎꯄꯣꯛꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯝꯃꯤ ꯑꯍꯜ ꯑꯅꯤ ꯑꯁꯤ ꯋꯥꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯆꯥꯎꯕꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯌꯥꯎꯔꯝꯃꯤ ꯑꯍꯜꯁꯤꯡꯅꯁꯨ ꯃꯌꯥ ꯑꯣꯏꯅꯤꯡꯂꯝꯃꯤ ꯄꯤꯁꯛꯅ ꯏꯃꯥꯒꯤ ꯆꯥꯎꯕ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯥꯎꯕꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯄꯤꯁꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯗ꯭ꯔꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯄꯤꯁꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ ꯁꯤ ꯌꯦꯡ ꯁꯅꯥꯒꯤ ꯂꯤꯛ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯁꯥꯈꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯏꯆꯥ ꯎ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯦ ꯏꯃꯥ ꯕꯕꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯆꯥꯎꯕꯅꯤ ꯄꯤꯁꯛꯇꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯂꯩ ꯁꯤꯖꯤꯜꯂꯨ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯁꯥꯅꯩꯗ ꯅꯃꯥ ꯅꯆꯥꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯁꯥꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯏꯆꯥꯗ ꯁꯤꯍꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯈꯛꯇꯅ ꯁꯥꯈꯤꯕꯔꯣ ꯑꯩꯒꯤꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯂꯩ ꯏꯆꯥꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯆꯥꯎꯕꯗ ꯁꯤꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯏꯃꯥ ꯕꯕꯥ ꯅꯆꯥ ꯁꯤꯡ ꯈꯔ ꯂꯩꯔꯤꯁꯦ ꯈꯥꯏꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡ ꯆꯥꯎꯕꯁꯦ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯂꯛꯅꯔꯛꯏ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯦ ꯊꯕꯛꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯏꯕꯨꯡ ꯀꯨꯞꯁꯨ ꯁꯨꯔꯒ ꯄꯨꯔꯛꯏ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯃꯒꯦꯀꯣ ꯆꯥꯎꯕ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯀꯔꯤ ꯂꯩꯁꯥꯕꯤꯁꯤꯡ ꯌꯥꯝ ꯍꯩꯅꯗꯦꯗ ꯃꯤ ꯄꯥꯈꯪ ꯂꯩꯕ ꯏꯃꯨꯡꯁꯤꯗ ꯏꯃꯥꯒꯤ ꯆꯥꯎꯕ ꯇꯥꯕ꯭ꯔꯣ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯁꯣꯝꯗ ꯅꯆꯟꯁꯤꯡꯁꯤꯅꯅꯦ ꯅꯪꯒ ꯀꯨꯞꯁꯨ ꯆꯥꯅꯤꯅ ꯉꯥꯏꯔꯤꯌꯦ ꯑꯧ ꯏꯃꯥ ꯂꯥꯛꯑꯦ ꯆꯥꯎꯕꯗꯨ ꯇꯟꯅ ꯂꯥꯛꯂꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯎꯕꯕꯨ ꯂꯣꯟꯅ ꯌꯦꯡꯖꯩ ꯆꯥꯎꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯂꯣꯟꯅ ꯑꯃꯨꯛ ꯌꯦꯡꯖꯩ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯄꯤꯁꯛꯅ ꯈꯥꯝꯍꯧꯔꯤ ꯌꯦꯡꯉꯣꯏ ꯊꯣꯏꯕꯤꯌꯦ ꯑꯩꯗꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧꯗꯨꯝ ꯑꯣꯏꯅꯤꯡꯂꯛꯈ꯭ꯔꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯅꯈꯣꯏꯗ ꯅꯪꯕꯨ ꯍꯥꯏꯕ ꯂꯥꯛꯂꯒꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯆꯥꯎꯕꯒ ꯊꯣꯏꯕꯤꯒ ꯌꯦꯡꯅꯩ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯇꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ ꯆꯥꯎꯕꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯏꯀꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯐꯠ ꯆꯪꯈꯤ ꯑꯗꯨꯒ ꯁꯤꯡ ꯈꯥꯏꯕ ꯑꯃꯨꯛ ꯍꯧꯈꯤ ꯄꯤꯁꯛꯇꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯣꯡꯃ ꯆꯥꯎꯕ ꯍꯝꯕꯔ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯥꯒ ꯍꯦꯛ ꯄꯨꯟꯖꯕ ꯃꯃꯥꯟꯅꯕ ꯂꯨꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯒ ꯂꯨꯈꯣꯏꯒ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯝꯃꯤꯔꯣ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦꯅꯦ ꯇꯜꯂꯤꯗ ꯍꯥꯏꯕꯤꯅꯨ ꯏꯀꯥꯏ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯁ ꯌꯥꯔꯛꯇꯕ ꯑꯗꯨꯅꯦ ꯌꯥꯅꯅꯕ ꯍꯥꯏꯗꯣꯏꯁꯤ ꯑꯩ ꯅꯪꯒꯤ ꯅꯇꯥꯎ ꯂꯨꯈꯣꯏꯅꯤꯅꯦ ꯂꯨꯈꯣꯏ ꯅꯨꯄꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒꯤ ꯋꯥꯁꯤꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯔꯛꯑꯗꯤ ꯐꯩ ꯑꯃꯨꯛ ꯇꯊꯤꯅ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯂꯤꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯂꯥꯞꯇꯛꯅ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯤ ꯊꯣꯏꯕꯤ ꯎꯕꯗ ꯆꯥꯎꯕꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯛꯁꯪ ꯉꯥꯡꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯎꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯂꯨꯈꯣꯏꯗꯤ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯁꯥꯏꯀꯜ ꯑꯗꯨꯗꯒꯤ ꯐꯠ ꯆꯣꯡꯊꯈꯤ ꯊꯣꯏꯕꯤ ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯀꯩꯅꯣ ꯀꯩ ꯋꯥꯅꯣ ꯅꯪ ꯅꯇꯣꯝꯇ ꯊꯣꯔꯛꯑꯣ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤꯔꯣ ꯅꯣꯏꯒꯤꯁꯤꯕꯣ ꯊꯣꯏꯕꯤꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯤ ꯑꯃꯨꯛ ꯆꯥꯎꯕꯗ ꯌꯦꯡꯏ ꯆꯥꯎꯕꯗꯤ
Mamai mamek ngang sangang na cycle adu da pop pop phuraga lei. Lukhoi na kaino ni. Akhoi daw chaw bana nang bu khanjaba. Adugi haibani. Kaino phajana hayo. Akhoi daw chaw bana nang se pamjai. Nushijai haiba. Yaro. Nang su ko yaro. Mi ama se yo. Ikai khangdagi cycle ase tek patare. Thoibi du nokmi. Ai masada haizaragi. Adugi pakhumda masada oina pizaragi. Ase hairam laga chatkre. Thoibi du chawbagi manak ada yaurakpada oida chilamba nachom yeta phacheli. Nachom anini. Chawbagi makhong adaida ama thadarami. Thoibi ikai na amuktang yenglamlaga chenki. Chawba nachom adu khongkatlaga momo nokjai. Lukhoi na nangi sidi masana yanimba maline. Ado karibu hairamage. Du asi thadarami. Aduga magina chomda yeta susinki. As adudi masana yari takuni ne. Pakhum phangle kaini. Chasi yumda chasi kandi. Makhoi ani de yumda halagli. Thoibi gi imung du yamna ina kaira khunma macha masuni. Chamsu yamna chamjai. Thoibi Kumar gi amata pokchabi macha ningol ni. Mama nangna laikhidre. Maramasina Thoibi bu luna chana taujai. Nongmada khubakna chaina phukidre. Thoibi bu pamjai haina mabu haiba khul kayadagi mama oijagi haiba lai. Adubu macha ningol na yade haiduna amata yaramde. Mangolda yongkhamda phi saduna lairibi macha ningol gi manakta changsilaktuna hairei. Nangbu wadribaro ngasaidagi ni. Ngayakta su pothawni he. Baba wadida loigadawri simatang loisinkhige tawbani. Manakta ngasaidagi mateng panglibi mata thoinuna hairei. Baba akhoi da thoibi sidine wabaga mata khangpoti. Yengo mana sariba phi sisu phajadra. Phajai. Mama na saramba phi aduga chap hek mane. Thoibi do mama palakpa aduda mapada yengai. Kumar na yengoi ngasidi ipa wa haiki. Hojik angang na tina yung kai panbagi matam oirak. Aduna nangi khangna chanaba lairabadi. Ipa da koidana hekta hai. Makhoi gi ahalaman sing adu tharo haiko. Ipa na kallingai asidane ichagi tang taba amadi khangba pa. Aishu nongma gi isa se sunjilap. Aduna ne ichana mafam chana lehobado ai pamlak lene he. Mapagi wahai aduda Baba nacha ngang yamoi adugi sumathakta Baba isa kaisu tawdi pukning hanthaba wa ngangano. Angau bisidi ipana haibadi ichabo afaba mida thajaba pambagi wani ni. Phare thabak tawja horo. Ibohalga pisaka mangolda phamduna lai biri machai amamamga wari sanari. Yeng aikhogi icha se nusidra. Asuk nusiba icha ase kayam kuinano uba phangdadana lairuribase. Hanubi asengba icha se nusin he. Hera nangsu icha laijingai dana laijingai. Hojikti icha lairi. Hanubi haibado kaubiran ai hanudriyi naha oiriyi. Ibohaldo pisakta yenglaga Hanu thangda naha kaido ininglakliba. Hoida. Mama kaido amu kaukigadrani aiba. Hojikbu ahal thang sida. Kaudradi karino icha nupagi mamani aisi. Yare ai nanga ngangnaba ngamjapote. Ado mapa ai wa ama haigini nangbu. Aikhoi icha nupa chawbase mana pamjaba nupi ama leiba mali. He lukhoi makhoi ani ne cheli ni he. Kadaidano machatpa mali. Aina ne Kumar gi machanupi Thoibi do imau oige haina su haibani. Hai nachanupa na pami pamde khangdana haijiluno ko. Nate aduga mana toina chalisina kadaidana mado nangna phajana khangto mama. Numit asidagi chawbana chatpa khoding pisakna lona senarei. Lukhoi da su hangi chawbana toina chatliba ase Thoibi gi manaktani haiba ase khanglaklamni. Thoibi ga chawbaga su lona nusinaraklami. Thoibi ni khanglakpaga pisakto harauna ibohalda tamlamni. Ibohal so haraujari. Numit afaba ma yenglaga machagi damakta mamau haiba chatnanaba sem sakre ibohaldo. Somda Kumar na su khanglamni. Thoibi gi mata thoinuna haibadagi. Imung ani asi yanarami. Thoibi bu mamau oijage haina ibohalga pisakado acha athak putuna laglamni. Tadagi ichani haibagi harauna luhongbugi wafam ase yajarabani ko tada. Nungai jareda onthokna imong nate icha ningol makni khanduna luna chana la hengadauribani. Aidine icha Thoibi adubu
ꯑꯃꯨꯛꯇ ꯎꯖꯅꯤꯡꯈ꯭ꯔꯦꯗ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯣꯏꯕꯨ ꯆꯥꯒꯗꯨꯕꯨ ꯄꯨꯊꯣꯔꯛꯎꯅꯦꯍꯦ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯣꯏꯕꯨ? ꯊꯣꯏꯅꯨꯅ ꯕꯕꯥ ꯂꯣꯏꯔꯦ ꯄꯨꯊꯣꯔꯛꯑꯒꯦ꯫ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯦ ꯆꯥꯁꯦ ꯄꯨꯊꯣꯛ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯏꯀꯥꯏꯈꯤꯕꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯇꯜꯂꯦꯍꯦ, ꯅꯪ ꯄꯨꯊꯣꯛ, ꯑꯩ ꯏꯀꯥꯏꯌꯦꯕ꯫ ꯊꯣꯏꯅꯨꯅ ꯅꯝꯗꯨꯅ ꯆꯥꯗꯨ ꯄꯨꯊꯣꯛꯍꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯎꯕꯗ ꯄꯤꯁꯛꯇꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯊꯣꯏꯕꯤꯒ ꯆꯥꯎꯕꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯄꯤꯁꯛ ꯑꯗꯣ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯍꯔꯥꯎꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯛꯏ꯫ ꯃꯄꯥ ꯌꯦꯡ, ꯏꯆꯥ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ꯫ ꯅꯪ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯐꯪꯂꯤ꯫ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ, ꯄꯥꯞ ꯆꯦꯜꯂꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅ ꯄꯥꯞ ꯍꯥꯏꯕꯗꯣ ꯆꯦꯟꯗ꯭ꯔꯦꯀꯣ꯫ ꯆꯨꯝꯃꯤꯅꯦ ꯃꯃꯥ, ꯌꯦꯡ, ꯃꯆꯥ ꯌꯥꯎꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯈꯛꯅ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ꯫ ꯃꯆꯥ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯆꯥ ꯏꯃꯧꯒꯤ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯈꯪꯖꯍꯧꯔꯁꯅꯨ, ꯅꯪ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯅ ꯃꯆꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯑꯌꯣꯛꯄ ꯏꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯖꯍꯧꯔꯁꯅꯨ꯫ ꯊꯣꯏꯕꯤꯅ ꯄꯤꯁꯛ ꯑꯃꯗꯤ ꯏꯕꯣꯍꯜꯕꯨ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯂꯨꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯄꯤꯁꯛ ꯏꯕꯣꯍꯜꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯕꯕꯥꯁꯦ ꯎꯇꯤ ꯊꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯉꯁꯤꯗꯤꯅꯦ ꯅꯪꯅ ꯎꯇꯤ ꯊꯣꯡ꯫ ꯊꯣꯡꯒꯦ꯫ ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯀꯩ ꯏꯟꯖꯥꯡꯅ ꯏꯄꯥꯝ ꯄꯥꯝꯒꯦ? ꯅꯪ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ꯫ ꯏꯃꯥꯒꯤꯗꯤꯅꯦ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨ ꯗꯥꯆꯧꯕ, ꯗꯥꯆꯧꯕꯒꯤꯗꯤ ꯀꯩ ꯄꯥꯝꯒꯦ? ꯑꯩꯒꯤꯗꯤ ꯁꯤꯃ ꯍꯥꯏꯕ ꯂꯩꯇꯦꯗ, ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯑꯆꯝꯕ ꯏꯟꯖꯥꯡꯁꯦ ꯄꯥꯝꯖꯩ꯫ ꯊꯣꯏꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅ, ꯍꯩꯃ, ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯅ ꯂꯣꯏꯅ ꯊꯣꯡꯂꯤꯕ꯭ꯔꯅꯦꯍꯦ? ꯄꯤꯁꯛꯅ, ꯍꯩꯃ, ꯀꯩꯗꯧꯕꯒꯤ ꯂꯣꯏꯅ ꯊꯣꯡꯂꯤꯕꯅꯣ ꯅꯪꯕꯨ ꯋꯥꯅꯅꯕ? ꯋꯥꯗꯦꯗ ꯏꯃꯥ, ꯋꯥꯗꯦ ꯕꯕꯥ꯫ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯜꯂꯛꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯖꯩ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯣꯛꯄ ꯏꯆꯥꯅ ꯐꯥꯎꯕ ꯁꯦꯕꯥ ꯑꯁꯦ ꯅꯣꯡꯃꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯗꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ, ꯑꯄꯣꯛꯄ ꯃꯆꯥꯁꯨ ꯅꯠꯇꯦ, ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯣ꯫ ꯃꯧ ꯑꯁꯤꯅꯁꯨ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯀꯨ ꯃꯅꯦꯝ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯖꯔꯤꯕꯁꯦ꯫ ꯍꯣ, ꯑꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯦꯡ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯃꯧ ꯏꯁꯨꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯆꯤꯟ ꯑꯁꯦ ꯈꯨꯝꯃꯤ꯫ ꯈꯪꯗꯦ, ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯌꯣꯛꯂꯁꯤꯔ ꯈꯪꯗꯦ꯫ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯈꯨꯔꯥ ꯏꯕꯣꯍꯜꯒ ꯏꯅꯣꯟ ꯏꯕꯦꯝꯃ ꯄꯤꯁꯛ ꯑꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯄꯤꯁꯛ ꯑꯃꯗꯤ ꯏꯕꯣꯍꯜ ꯇꯥꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ